Chief Minister N. Birena Saruk Yaduna State Level Good Festival Pangthokre. Street vendor Phambi Nupi Singna CM Banglo da Thomjin Kre. Amadi ngasidagi thangal kaithel da gari sangba thingkre. Khurumjari adom ni yengberi basi Times of Manipur News ni hauzik pau sandok na pizari. Chin Kuki Mizo Kanglup ki Mahi Marong Lokpaga Mari Lena na Pangthokpa Good Festival gi mapung oiba thauram ngasi Chief Minister N. Birena Chief Grass Oiduna Kangpokpi District ki Thomas Brown da Pangthokre. Thauram aduda Minister MLA amadi Kuki Furuki Luchingba Singna Saruk Yaki. Nat ki oiba jagoi isai na mapung oiduna pangthokhiba thauram aduda Chief Minister na lamdam asida khundaminari ba Furup Singna mangtharaklaba aikhoi gi culture amasung tradition bu ngakna thamduna apunba gi saktam Sagat Minasi Haina Haiki. Matam kaya gi mamang dagi sayet na duna laklaba street vendor gi wathok chacharakli. Ngasisu Nagamapal custody thongi awang thangba Naganala mathakta street vendor phambising police na takthokre. Street vendor phambising na Chief Minister ga wari sanana ba CM Banglo da thomjin kre. Ngasi ayuk anganba pung mga makhairam tarakpa duwaida City Police Station gi manung channa leiba custody thongi awang thangba Naganala mathakta street vendor phambising City Police na takthokre. Police ki thawong adubu yaningda phongdoktuna street vendor nupi sing amadi police ki marakta akanba mawongda ungkhatnaba thoki adu moinamak police ki maikaidagi ahenba forces inaduna nala mathakta phamlamba vendor sing umnamak takthokhe. Street vendor phambi tawangbam ibem zakaubi nupi amana phongdokhibada alternate arrangement ama sinri fawba mafam sida potfam phamba yagani haina mahut minister na thaja pirkhraga Diwali ningol chakauba kumhai gi matam naksil laglaga khudakta nongmanini asida hekta mafam asi thadu haibasi yamna minungsi leitaba wafamni street vendor famlaga imung puriba singi yengbiduna ningol chakauba fawbadangdi famhanbiu haiki कोई अहम चीफ मिनिस्टर का मोहर मिनिस्टर का ऑर्डर थोड़ा मतंग यारे है मतंग कोई फम मतंग दमु नोंगालगा ऑर्डर कई है मतंग कोई महुत सब मतंग माना दुम फमो नोई अरेंज तौरि बोक्ति फमो न कोई फमजबनेबा हयंग हसित चाखौ बहयंग सित ngaire है गांसे कोई फमबा यारोय हदना अखोई गी अतोप ग्रुप खरना त कैनोमा मंगोंदा प्रेशर म पिसलगा अखोई मयाम बोता फमबा यारोय तंखाय बसे अखोई मसी यानिंगदे लेबाक से मपी मपा पांदबगा सब मानबै मवोंग म तौरे अदुना कोइना सरकार आइजनिंगबदि अखोई जु चाखौ लेते लाइना थोक्चरे ngaतने कोई मिंगोंदे के पैसा पुरुबा बैंक चे लौसलुबा मयाम अमा लेबनिना अखोई नोंमगी चरा तानबा थोक्चरपनिना अखोई द पूरा प्रॉब्लम अमा ओइरे अदुना यारगदि अखोई की पोचे सोल्व तौबियु चाकोबो को यानबा फमन बिउ सि कतने कोइना हाइजेनिंग बाइबो तुंगदा खोइ साउनरबा नुपि सिंग अदुना चीफ मिनिस्टर उनदुना वारी सानबगी दमक चीफ मिनिस्टर बंगलो तमना चंगसिनखि अदुबु चीफ मिनिस्टर की संतरी ताबा सिक्योरिटी सिंगना मखोइबु सीएम बंगलो दा चंगहनखिदे Ngasidagi hauna ayuk pung nipan dagi hauraga numidang pung taret phauba thangal kaithel lambi dagi hauraga jalal provision phauba makhal amatagi gari changbada athingba thamkhre lambi asi khong lambi khaktagi oiragani Bazar manungda nomonomgi gari chinbagi chang hengalakliba asiki yenglaga mahut department IMC transport Imphal West traffic na punna lakholakpa thausilgi saruk ama oina ngasi November amadagi hauna thangal bazar kaithel anigi marakta chatliba lambi dagi hauraga jalal provision phauba meter chamnga ga supna nipan sangba lambi asi makhal khuding maki gari changba thingkhibaga loinana mafam asida parking area oiramba adu parking restricted zone oina thamlaga Nagamapal Naganala mathakta oina parking oiragani Hiram asigi matangda transport commissioner Lakshmi Kumar na haikhibada hauzik bazar manungda matam ayambada traffic congestion thokpana maram chathok jasinda ohelakliba khodong sadaba sing asigi yenglaga mahut department IMC transport Imphal West traffic punna kupna khanaraba tungda trial oina thangal bazar kaithel anigi lambi dagi hauraga jalal provision phauba asi pedestrian street ama oina thambani masimakna permanent natte praja miyam gi feedback laukhigani
सरकारना लखोलकलिबा खोंथांग असगी मेरिट डिमेरिट कुपना नैनखिगनी थौसिल असिना कानब पीबदगी मांगजबने हेलगदी निमित 15 गी मतुंगदा अमुक हन्ना कुपना खनरगनी हाइना महाकना हाइखी Stretch has become very congested and now it's become unmanageable. Traffic, to some extent vendors and the shoppers, ma'am, parking se. Luckily we have the parkings ready. Slab Nagalala parking ready som ready parking su parking se low parking at the same time no vehicular traffic, completely pedestrianization. Complete ban restriction regulate there is no okay with drop gates in the interest of public interest and we expect full public cooperation. We will be studying the thing. Okay, some concerns of the shopkeepers saying dukandar saying we will also try to address that. The regulation restriction not complete ban as such. Thangal Bazarda Pochai Laiba Lakpa customer Amana Pongdora Kibada Sarkarna Lokolakliba Kongtang Asi Lambi Chinba Asigi Kaluragadi Yamna Paba Kongtangni Adubu Amaromda Bazarda Pot Achoba Laiba Lakliba customers Sindadi Achoba Kudong Zadaba Kayadi Mayok Nari Haiki Lambi Smaina Kogi Port Putupusin Gari and Handabasa, saying the customer Kodium Awabadum Oizeko, what Arumba have the Aquina effort of Pubong and Bogichang, Dum Oidagadino Ibako, Aduga Pubong and the saying how the Quincy Freeze like Yanalaini, washing machine Aquina Pasati, Matunda Tan, the Pubong and Bogi, Kainola is a day Haita, saying the Quina Pubaya, the Mina, Gari and Handabasa, saying have them no Noiza day, Adolambi Gombagi, Harago Budisakana, locally Kaino say, Mizasi Sudum, Aquina support Putito. Also, Mapam Asta Dukan Pamba Mioi Amana Pongdora Kibada, Sarkarna, Lakwalakliba, Kongtang Sing Asi, traffic sin bagi Kaluragadi, Kongtang Asina, Lambi sin bagi problem Amadi solve Tauri Haina Lobayai, Adubu, Mapam Asta Dukan Tauriba, Dukandar Sing Nadi, Nakoinana Chaiting Karadi, Lakadra, Haina Kali Hairi. As a citizen, it is all right, it is good, but for the shopkeepers, government has asked us to give 15 days on a trial basis. Let us see if there is any problem, they will make a review meeting again and they will modify it. Chahi Karagi Matundasu, Tangal Bazarda, Thohaning the Batodok Kaya, Matang Tolok Padagi, Matamaduki Lakana, Tangal Bazarda Gari, Jangba Tinkibani, Adubu, Atingba Adu, Tung Koina, Jatnaba Yaba, Mawonda, Oikidabana, Matam Karatinglam Laga Adumaktoki. Orakliba Piba Masida, Pali Balengak Asina, Kadai Fauba, Long Tamgi Oiba Mawonda, Tausil Asi, Paikatlakpagi Haiba Adu, Yeng Batari. Nagamapal the CRP personnel sing the ethics Satarakiba Adu UNLF Epna claim Torakli. Aina Tinkraba Lalholup UNLF ki Department ki Publicity Director Sakhenna Media da Thorakpa Cherol Aman Hairibadi Haukibo October Kungi Numidang Pung Manga Makhairom Tabada Nagamapal the CRP ki Gari Amada Granite Langsinduna Landa Kiba Adu UNLF ki Lanmi Singlup Manipur People's Army ki Mioi Anina Saba Technical Unit Amana Sathakibani Hairakli. Cherol Aduna Hai, Tauto Aduga Marilena, Haukibo October Gitang Konipanda, Manipur Police na Faraba, UNLF Amadi, MPA ki, Itaw Ani, Nongdren, Maning Laikai Housing na Nagamapal de Laiba, Kaidem Sana, Apokpa Babu, Amadi, Nongren Maning Laikai Yumremba Milan, Apokpa, Laikidraba, Manihar, Taudok Aduda, Hiram Amata de Marilena de. Taudok Aduga Marilena Paraba Oinam Premjit, Oinam Ongbi Pinky, Amadi, Sahabu Ninja Saba, Haidebe Mioi. Sing asi UNLF amasung MPA ga hiram amata da mari laina de Premjit ki mayum dagi phare hairiba khutlai sing adu police na pharaba MPA gi cadre ani dagi phanglaba matungda micham singda maral pinana ba hotna ba thawong ni haiki pawgi marak thatna aten ma break amatang lozari
Lining-thau Sanamahi Sanapung Kanglay Pakna Sinduna, give Maitay a chance. Give Maitay a second chance haiba timda ngarang MSFDS da pangthokiba ahumluk suba Maitay Janu Sangdam Nabada Oina Merina Januna Maitay Janugi Mingthol Fangkre Sangdam Naba Aduda Kundrakpam Poirengan bi Janu amasung pangabam mira Januna Anisuba amasung ahum suba takre Tarahumdoi Suba Indo-Myanmar Regional Border Committee meet Manipuri da laiba IGR South ta ngarang dagi hokre. Aegis policy ki makhada Asian Pacific region da laiba laibak singi marakta senmitlon culture amaga mateng pangnaba amasung nungsi chanana loina nabagi pandamda pangthokiba mifam aduda Myanmar gi mioi taraga mapal na saba delegate team na sargyakhi Myanmar ki team madu Major General Foni Miyat Commander Northwest Command na luchingki Bharat ki delegate team aduna GOC 3 Corps Lieutenant General Gopal R AVSM na luchingki Myanmar ki delegate team adu ngarang ayupung mapal makhai taba matamda Myanmar Friendship Iron Bridge ta thunglaki makhoibu More da laiba 13 suba Assam Rifle ki personnel singna ngak senduna puraklaga Imphal gi damak 13 suba AR gi camp tagi Indian Army ki helicopter da Imphal gi damak More thadokibani hairi Tengnopal District Police amadi More Police nasu ngarang Rashtriya Ekta Divas ka mari lainana Run for Unity haiba team da More da mini marathon ama pangthokre marathon adu Imphal More lambi paringi KLPAR camp mayadagi Tengnopal District Police ki SP Dr. S Ibom Chana lamthaki kilometer mari sangba mini marathon adu More Police ki IB da lamthungpham oiki More da khundariba tongan ba community singi naha oiriba nupi nupa sing Tengnopal District Police ki SP Dr. S Ibom Cha yauna police ki makok thongbo official sing na saruk yakhi tungda mini marathon aduki makok mathang takraba singda mana mathum yen thokhi Laibak asagi unity amadi integrity da singnarak basing aikhoi pumnamakna thengnamina si haina SP Dr. S Ibom Cha na phongdorakhi nation की integrity and the unity da singna ko na mak to khoi thengna minasi haiba khoi wakhala siga loina na khoi run for unity rashtriya ekata divas haiba do khoi adugi matungina khoi mini marathon asi khoi chenjagani myam punamak cheminar si haiba si khoi myam da apun tawge Directorate of Information and Public Relations DIPR na sinduna ngasi department asiki kaisampata laiba Office Complex ta humdra sube Information and Public Relation Day gi thoram IPR gi Minister TS Bichojit na chief guest oiduna pangthokre thoram aduda IPR gi Commissioner RK Dinesh IS na thoram mapu oiki thoram aduga mari leinana chief guest na GIPR gi puthokpa e-magazine Manipur Today release tawki Indonesia ki diver singna kai khraba Lion Air Jet ki black box phangba ngamkhre Ningsing bayai mioi samaga marphumapan tongba Lion Jet Air haukiba ningthokaba numitta isingda tasinduna kai khibani Yamna nauriba plane adu ningthokaba numit ki ayuk anganbada Jakarta Airport tagi 3 minute town Bangkai Pinang tamna pai khibani adubu laimai dagi paikhat khraba minute 13 dagi matungda ground staff singa pau phaunaba ngamkhidabani hairi Ngasi phone ki pau se sinda kari kari maru eba pau yauri bage haibadu amaktang punna khangminasi Sangai Express Masing lagam drama miyam na October Mass Rally da saruk yakre apun bagi panggal na sakti laiba nation oigadawri bani Chief Minister AP Pandey numit chamaga ama suti larongkhi Bogna Firm apun bagi saktam amasung ngamkhai kannaba miyamgi rally chatkre UNC na naga area da ban chathakre tanja manghal labadi punna victim oiminaragani gaidon kamai MU gi irang manung da lupa koti amarom kaithoklamle Naharol gi thaudang jati frup kaya gi mioi lising kaya na saruk yaduna mera khongchat pangthokre apun bagi saktam thugai na basilakpa yaroi haina warep laukre Aikoi masel gi marakta integrity amasung unity lairakanda pangal kanba nation ama semgat pangamgani Chief Minister Manipur ga tainaba Indo-Myanmar ngamkhai gi survey tawba amuk yengsinaba ngasi joint central team ama tharkadawri Uyenlan Pau mioi lakaya na saruk yaduna miyam gi khongchat chatkre miyam gi apambagi mayokta leipak thugaina basilakpa taragadi tunggi laibak lepsanaba firep laugani lona yadaba makhal gi tax laubagi mayokta miyamna Dimapur da khongchat chatkre
Sana Laibak, Puwari Oihoragaba, Miyamgi Konkak Amasung, Mifamna Warip, Ahum Lokre. Manipur Tugaina Basilaglabadi, Iramdam Kazanabaginamak, Achetpa Pirep Logani. Nagamapalgi Togdok, NIA the Tigat Halagani, Chief Minister. Corruption Thingba, Officer Singi Kutalai, Chief Secretary. Ichel Express. Miyoi listing Kayana Serb Yaduna, October Mas Rally Mapungpana Pangtokre. Manipur Naga Cultural Body, Naga Autonomous Council, Semba Yaning De Haibasi, Nasigi Rally Miyamna, Tagle, Sunil. UCM gi rally amadi UNC gi banga government ga mari leina de aikoi khudimak ichil inauni NBRN Indira Gandhi laikhidaba gi kumon thoram pangthokre Indira Gandhi na pamjaram sing thabak oina pangthokna ba wasak laukre Iraibak October Mas rally da Manipur gi apun bagi saklam thugai ba yaroi haiba kholauna ninkre Pukchel sengdraga di thaptin tinabana hena phai Chief Minister Aroi bada maru iba pau amuk hanna Chief Minister N. Birena Saruk Yaduna State Level Kut Festival Pangthokre. Street vendor Pambi Lupi Singna Siam Banglo the Thomsin Kre. Amadi Ngasidagi Tangal Kaitelda Gari Sangba Thinkre. Hauzik ki oinadi Manipuri pau matang sa loisinjare ehen ba pau ga loinana numidang pung mapan da muk phangbigani